Chin Kuki militant singna Sugnuda Maitegi Yum Sing Lut Toduna Maitaba Mi Hatpa no Mai Kaptuna Landarak Paki Pokum Oina Maite volunteer singna Amuk Handuna Sugnuga Naknaba Mafam Sing the Taba Chin Kuki Kun Sing Maitaduna Taktok Kibada Yawa Sugnu Zou Veng Haiba Kunase Zou Drafna Amuk Hanna Lousinnaba Kan Mamaongda Arwanba Taurang Tori Haina Thazaba Yaba Mafum Dagi Fungbapau Aman Hairi Chandel District Chapi Karong Subdivision Gi Manung Chanba Sugnu Zou Veng Haiba Kunase Sugnu area da Leiba Zou Draf Ki Imung Chani Rom Leiba Kun Amani Hairi Pau Asin Hai Kun Asi Kuki Militant Group UKLF na operate Toba area Gi Manung Chali Athuba Maitei volunteer singna state security personnel Singapore na Changsilakpa Matamda UKLF na Tingbangam Kide Matau Asuna Kun Adugi Yum Sing Loinamak Mai Thadoki Aduga Kun Adugi Mio Sing Pumnamak Chorchanpur Singat Amade Sajikta Jenki Hari Intelligence Ki Pau Amanade Kun Aduda Changsin Kiba Kangbu Singi Marakta Maitegi Maming Leraba Luf Karagi volunteer Sing Yawi Haina Maral City Pau Asina Makata na Hai Karigumba UKLF na Matam Duki Kamna Bada ZRA Amade KNA Yawhalam Labadi Makoi Mighty Ramloi, Sugnu Zou Veng Asi Lousinnaba Matunda, Nazareth came forward Taksin Kibani Hari, Hauzik Zou Drafna Sugnu Veng. Zou Veng Asi Pambai Aman Natraga Amana Suksoi Soidana Amuk Hanna Lousinnaba Handakta, Chorchanpurda Pangthokiba Draft Singi Asigi, Maru Oiba Luchingba Singi Mifam Amada Waref Laukre Hari. Waref Asi Mai Pagna Pangthopangam NAHA Oiba volunteers Samadagi HENNA Haukiba. Tha Amarom Asi training Toduna Lakli. Training Asi Chorchanpurgi Hyangtam da Leiba Manyang Veng OK Veng Haina Sukhangna Bagi Mathaklomda Sayon Veng ta Chatari Aduna Sugnu Zou Veng Asi Chaliba Tha Asida Natroga Mathang Tha da Soidana attack Tourakpa Yai Hairi Pau Asina Hairi